ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯃꯁꯨꯡ ꯀꯣꯛ ꯑꯁꯦ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯊꯝꯐꯝ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯨꯕ, ꯗꯁꯕꯤꯟ ꯑꯃꯒꯨꯝ ꯁꯤꯖꯤꯟꯅꯒꯅꯨꯕ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯅ ꯐꯠꯇꯅ ꯉꯥꯡꯅꯒꯅꯤ, ꯅꯪꯒꯤꯗꯃꯛꯇ ꯐꯠꯇꯅ ꯇꯧꯒꯅꯤꯕ꯫ ꯃꯗꯨꯒꯤ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡꯗꯣ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯗ, ꯅꯪꯒꯤ ꯀꯣꯛꯇ ꯊꯝꯂꯕ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯗꯁꯕꯤꯟ ꯑꯃꯒꯨꯝ, ꯐꯠꯇꯕ ꯊꯝꯐꯝ ꯑꯃꯒꯨꯝ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤꯕ꯫ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯒꯗꯤ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯀꯌꯥ ꯑꯃꯅ ꯃꯤꯑꯣꯏꯕꯅ ꯉꯥꯡꯅꯒꯅꯤꯕ꯫ ꯃꯔꯝ ꯑꯁꯤꯅ ꯐꯠꯇꯕ ꯊꯝꯐꯝ ꯑꯃꯒꯨꯝ ꯅꯪꯒꯤ ꯊꯃꯣꯏ, ꯅꯪꯒꯤ ꯀꯣꯛ ꯑꯁꯦ ꯁꯤꯖꯤꯟꯅꯒꯅꯨꯕ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯍꯟꯒꯅꯨꯕ꯫ ꯐꯠꯇꯕꯒꯤ ꯃꯐꯝꯗꯤ ꯐꯠꯇꯕ ꯄꯩꯐꯝꯗꯅꯤꯕ, ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯠꯇꯦ, ꯅꯪꯒꯤ ꯀꯣꯛꯇ ꯅꯠꯇꯦꯕ꯫ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯎꯕ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇꯤꯟꯒꯨꯝꯂꯕ, ꯁꯥꯇꯤꯟ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯈꯪꯂꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯃꯇꯝꯗ ꯅꯣꯡ ꯆꯣꯠꯇꯅꯕ ꯍꯥꯏꯅ ꯎꯞꯄꯗꯣ, ꯃꯗꯨꯒꯨꯝꯕ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯔ ꯅꯪꯒꯤ ꯈꯪꯅꯕꯤ ꯑꯣꯔ ꯅꯨꯡꯁꯤꯕꯤ ꯃꯤꯑꯣꯏꯕ ꯑꯃ ꯂꯩꯇ꯭ꯔꯕ꯫ ꯑꯩꯅ ꯃꯁꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯗ, ꯃꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯁꯦ ꯅꯪ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒ ꯂꯣꯏꯅꯅꯗꯤ ꯂꯩꯔꯣꯏꯕ, ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥ ꯏꯟꯅꯔꯛꯂꯣꯏꯕ꯫ ꯑꯗꯨꯃꯛꯄꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯋꯥꯕ ꯇꯥꯕꯗ, ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯃꯗ ꯃꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯁꯦ ꯂꯥꯛꯂꯒ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤꯕ꯫ ꯅꯪ ꯉꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨꯅ ꯆꯣꯠꯂꯦ ꯈꯜꯂꯁꯤꯕ, ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯁꯥꯇꯤꯟ ꯑꯗꯨꯅ ꯃꯗꯨꯅ ꯂꯥꯛꯂꯒ ꯅꯪ ꯆꯣꯠꯍꯜꯂꯣꯏꯕ, ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯦꯞꯅꯔꯒꯅꯤꯕ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯅꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯦꯕ, ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯀꯩꯗꯧꯔꯦ, ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯍꯥꯏꯕꯤꯒꯗꯕ ꯃꯤꯑꯣꯏꯕ ꯂꯩꯇ꯭ꯔꯕ꯫ ꯂꯩꯔꯒꯗꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡꯁꯤꯗ ꯁꯦꯌꯔ ꯇꯧꯕ꯫ ꯄꯨꯟꯁꯤꯗ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯃꯇꯝꯗꯀꯣ ꯅꯨꯡꯉꯥꯏꯕ ꯈꯛꯇ ꯊꯤꯒꯅꯨꯕ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯃꯥꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯁꯦꯝꯕꯤꯔꯒ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯕ, ꯃꯁꯤ ꯊꯤꯒꯅꯨꯕ꯫ ꯊꯤꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯀꯣ, ꯃꯇꯤꯛ ꯆꯥꯕ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯤꯑꯣꯏꯕ ꯑꯃ ꯊꯤꯌꯨꯕ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯗ, ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯤꯑꯣꯏꯕ ꯑꯃꯗꯤꯀꯣ ꯂꯩꯕꯥꯛꯇ ꯍꯜꯂꯒ ꯅꯪꯒꯤꯗꯃꯛꯇ ꯁꯅꯥ ꯄꯨꯊꯣꯔꯛꯀꯅꯤꯕ꯫ ꯅꯪꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯣ ꯃꯗꯨꯗꯩꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯠꯅꯔꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯅꯕ ꯃꯗꯨ ꯍꯣꯠꯅꯒꯅꯤꯕ꯫ ꯃꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯊꯤꯌꯨꯕ꯫ ꯅꯪ ꯉꯁꯤ ꯌꯦꯡꯉꯨꯕ, ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯀꯌా ꯑꯃ ꯊꯝꯕꯤꯔꯝꯂꯦꯕ꯫ ꯅꯪꯒꯤ ꯃꯃꯜ ꯃꯁꯛ ꯈꯪꯕꯤꯗꯔꯦ, ꯂꯨꯅ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯅꯤ, ꯃꯤꯑꯣꯏꯕꯒ ꯃꯇꯧ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ, ꯃꯗꯨ ꯃꯁꯛ ꯈꯪꯗ꯭ꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕ ꯂꯩꯕꯅꯤꯕꯀꯣ, ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃ ꯑꯦꯁꯤꯒꯤ ꯀꯥꯗ ꯐꯥꯎꯕ ꯐꯖꯅ ꯇꯨꯝꯕ ꯉꯝꯗꯦ, ꯄꯦꯟꯅ ꯇꯨꯝꯕ ꯉꯝꯗꯦꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯇꯥꯜꯂꯒ ꯆꯥꯕ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃ, ꯂꯧꯃꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯎꯒꯤ ꯃꯔꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤꯕꯅꯤꯕ꯫ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯐꯝ ꯊꯣꯛꯏꯕ꯫ So guys, thank you so much. ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯗꯥꯁꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯥꯛꯀꯗꯕ ꯃꯇꯝꯗꯁꯨ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ, ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ꯫ ꯕꯥꯏ ꯕꯥꯏ꯫